Nungsirabay Ichilinausing Ngasidi kay Punna Qira'at Laanbagi Matangda Khangminaris Nungsirabay Ichilinausing na video ase munna Pabiyu yamna maruoiba topic ni Qira'at Laanba Surah Fatiha anirak solure Kanagumana faraz namazgi ahanba natraga ani suba rekata Kauduna Surah Fatiha Alhamdu anirak solure natraga ayamba saruk ahanduna solure Kariguma faraz namazgi ahum suba natraga mari suba rekata Alhamdu anirak solure badi Sajdah Sahw wajib oide Surah Fatiha gi ayamba saruk solle aduga saruk khara lay hore kanagumna Surah Fatiha gi ayamba saruk solle khara kauduna lay hore natraga saruk khara sollaga ayamba saruk lay hore badi mawung animakta Sajdah Sahw wajib oi Surah Fatiha gi mahutta surah swan bahurure kanagumna ahanba natraga ani subare kapta Surah Fatiha sol hudre kauduna surah son bahurure aduga ningsing laklay adu oirabadi surah son ba tok laga Surah Fatiha solaga amuk surah son gani aroi bida Sajdah Sahw Tougadra mawung asumna karigumba Surah Fatiha thadok laga surah mapung fana son khre natraga ruku chatkhre natraga ruku dagi haugatlak ningsing lakle adu oirabadi mawung pumnamak asida handuna Surah Fatiha sollaga mathang manaw naina leihoriba thabak pumba loisillaga aroibada Sajdah Sahw Tougadra Surah Fatiha gi matungda songe khalamba surah adugi mohutta atopa ama sole kanagumana Surah Fatiha solaba matungda surah ama songe khalamme tawigumba sung onna tainana atopa surah ama sonkhre adu oirabadi masida Sajdah Sahw wajib oide Surah Fatiha gi matungda atahiyat sonkhre kanaguma mi amana ahanba rekata Surah Fatiha gi matungda atahiyat sonkhre adu oirabadi masida Sajdah Sahw wajib oi amasung karigumba Surah Fatiha dagi hana atahiyat sonkhre adu oirabadi masida Sajdah Sahw wajib oide ayat amabu hanjin solle karigumba imamna ayat amabu hanjin solle maduna rukun amagi haibadi subhanallah ahumlak haibagi chang theng thakre adu oirabasu Sajdah Sahw wajib oide asumna muqtadina imamda hanna lukma pisillubana imamna rukun amagi chang theng thakre adu oirabasu masida Sajdah Sahw wajib oide amasung lukma piriba mi adugi namazu akaiba leite Surah Fatiha khakta natraga surah khakta solle kanagumana Surah Fatiha khakta natraga surah khakta solle aduga ruku chatkhre adu oirabadi mawung animakta Sajdah Sahw wajibne Surah Fatiha amasung surah solamdana ruku da chatkhre kanagumana subhanaka sollaga kauduna ruku chatkhre Surah Fatiha amasung surah amata solamdre ruku da Qira'at sol hudre haiba khallakle adu oirabadi ruku dagi hangallaglaga Qira'at songani aduga amuk handuna ruku tawraga aroibada Sajdah Sahw Tougadra ayat ahungi matungda lanna solle karigumba imamna Surah Fatiha gi matungda surah amagi ayat ahum natraga asangba ayat ama solle masigi matungda karigumba mafhum amada lankhre adu oirabadi imam gi Lankhre aduna Namazda fasid akaib oiba oirabadi
lukma piba tangai fatabane. Karigumba maduda lukma pidaduna makha chathakhiba tarabadi namazadu akaibu oigani. Aduga Lankhre aduna namazda akaibu oidaba tarabasu maduda lukma piba yai. Sajdah Sahw su wajib oiroi. Cheksingadaba mi kharana asumna khalli madudi ayat ahumgi matungda imamna Qira'at laningba maungda lalabasu lukma piroi tabane. Natraga ayat ahumgi matungda imamna lale adu oirabasu karisu kaide. Taseng namak namaz oi haiba wafam animak asi lale. Adu moinamak ayat ahumgi matungda muktadina lukma thuna piba tauroi tabane. Amasung imamna su lukma pirakpagi khudong chaba piroi tabane. Khudakta ruku chatkhinaba taugadabane. Atenba ayat ani khakta sole. Kanagumana surah Fatiha gi matungda atenba ayat ani khakta solaga kauduna ruku chatkre. Adu oirabadi Sajdah Sahw wajib oigani. Karigumba khangna ruku chatkhiba oirabadi namazadu amuk handuna sonba tangai fadabane. Farazgi ahum suba amasung mari suba rekata alhamdugi matungda surah solure. Karigumba faraz namazgi ahum suba amasung mari suba rekata alhamdugi matungda kauduna natraga khangna surah solurabasu Sajdah Sahw wajib oide. Farazgi ahum suba amasung mari suba rekata alhamdu solhaudre. Karigumba faraz namazgi surah paroi da rekat singda. Haibadi ahum suba amasung mari suba rekata surah Fatiha solhaudre. Adu oirabadi Sajdah Sahw wajib oide. Imamna launa sonba namazda tuminna amasung tuminna sonba namazda launa sonkre. Imamna Qira'at launa songadaba namazda kauduna tuminna amasung tuminna songadaba namazda launa Qira'at sonkrabadi Sajdah Sahw wajib oiragani. Masigi mawung asi atenba ayat ahum natraga asangba ayat ama sonkraba matamda haibani. Karigumba atenba ayat natraga asangba ayat ki wahai ama ani khak sonkhiba oirabadi Sajdah Sahw wajib oide. Naitum sonba mina launa sonba namazda tuminna sonkre. Matomta namaz sonba mina karigumba launa sonba namazda tuminna amasung tuminna sonba namazda launa sonkre. Adu oirabadi masjid Sajdah Sahw wajib oide. Surah Fatiha solaga kuina tuminna leire. Kanagumana surah Fatiha solaga tuminna leikre. Rukuna ma haibadi tasbih ahum laga haibagi chang se leptuna tuminna leire. Adugi matungda surah pare. Adu oirabadi masjid Sajdah Sahw wajib oi. Rekat animakta sonkhiba surah adu khakta handuna sole. Kanagumana rekat animakta surah amma khaktabu handuna sole. Adu oirabadi masjid Sajdah Sahw wajib oide. Adum oinamak hanna sonba makruni. Launa sonba namazda tuminna ayat ahum sole aduga ningsinglakne. Karigumba imamna launa sonba namazda kauduna tuminna sonba haurure. Amasung ayat ahum solaba matungda ningsinglakle natraga kanagumba amana lukma pirakle. Adu oirabadi ayat sing adugi matungdagi khonje launa songadabani amasung Sajdah Sahw su tougadabani. Tuminna sonba namazda launa ayat ahum sole aduga ningsinglakle. Karigumba imamna tuminna sonba namazda haibadi Johar amasung asargi namazda atenba ayat ahum launa solure. Aduga masjid tuminna Qira'at songadaba namazni haiba ningsinglakle. Adu oirabadi Lankhre makai adugi matungdagi tuminna solagani makoktagi amuk handuna tuminna sonbagi darkar oidre. Adum moinamak Sajdah Sahw wajibne. Farazgi aroi rekat singda launa Qira'at sole. Faraz namazgi ahum suba natraga mari suba rekat kanagumana Qira'at launa solure.
Adu oirabadi Sajdah Sahw wajib oigani. Marakta ayat ama natraga ani nantha hore. Karigumba Qira'at sonna marakta ayat ama natraga ani natraga ayat ke saruk khara nanthokre. Adu oirabadi mawong asida Sajdah Sahw wajib oide. Ayat ahungi matungda imamna kaawkhre amasung thuna ruku chatkre. Karigumba asangba ayat ama natraga ayat ahum swalaba matungda imamna makha kaawkhibadagi rukuda chatkre. Adu oirabadi namazadu makruh su oide. Sajdah Sahw su oide. Karigumba kaawduna rukun amage chang kuina ningsinglakpa ngaiduna leiruraga ruku tawbu oirabadi Sajdah Sahw tawbu wajibni. Surah sonba haurakpaga kaawkhre amasung kuina khanduna leire. Karigumba imamna surah Fatiha solaga surah paba haurakpada kaawthokre. Aduga tasbih ahungi chang khanduna leire. Adugi matungda atopa surah ama solaga ruku amasung sajda tawrabadi mawong asida Sajdah Sahw wajibni. Karigumba tasbih ahungi changdagi hanthana tuminna leiruba oirabadi Sajdah Sahw wajib oide. Mathang makha ona tainana surah pakhre. Kanagumana ani subare kapta songadaba surah adu mathang makha onana ahanba rekapta sole. Khudamoina ahanba rekapta Qul ya ayyuhal kafirun sole. Aduga ani subare kapta alam tara kaifa sole. Adumoina makauduna sumna sonkhibu oirabadi namaz makruh oide. Karigumba khangna mathang makha onana soluba tarabadi makruh oi amasung mawong animakta Sajdah Sahw wajib oide. Mathang makha onana surah sonba haurure aduga amuk mathang manaw naina sole. Kanagumana ani subare kata mathang makha onana surah sonba haururaga khudakta ningsinglaktuna madu thadoglaga amuk atopa surah ama mathang manaw nainabagidamakta sole. Adu oirabadi mahakin namazda chumme. Adugu makrudi oi. Masida Sajdah Sahw wajib oide. Adu moinamak solamba surah adu thadoglaga atopa surah sonbadi phaba wali. Surah tangkhaya ma solaga kaawkhre aduga amuk handuna ahubadagi sole. Imamna ahanba rekata surah amage tangkhaya ma solaga kaawkhiduna amuk handuna ahubadagi anirak ahumlag hanna solaga surah adu loina sole. Adu oirabadi namazadu oikhre. Masida Sajdah Sahw wajib oide. Farazge aroiba rekat animakta karisu sonde. Kanagumna faraz namaz rekat marigi sonbada aroiba rekat animakta karimata sondana leptuna leirabesu namazadu oi amasung Sajdah Sahw wajib oide. Nafil namaz singda alhamdu thadokre. Kanagumna nafil namazda natraga atopa namazda surah Fatiha sol haudrabadi Sajdah Sahw wajib oi. Tajwid ki wakhal itawdana Quran sole. Kanagumana launa shanban namazda tajwid ki wakhal itawdana Quran sole. Adu oirabadi masida Sajdah Sahw wajib oide. Adu mon mak Lankhre aduna namazda akaiba oirabadi mahaki namazdu akaiba oigani. Sajdah Sahw tawrabasu namazdu oiroi. Amuk hanna sonba tangai fadabani. Imamna namazda yaudaba migi lukma laurure. Imamna Qira'at sonna marakta kaawthokre. Imamna soliba namaz aduda yaudaba mi amage lukma pirakpada imamna lukma adu laurure. Adu oirabadi namazadu kaigani aduga karigumba ngaihak leiraga sonba oirabadi namazadu oigani amasung Sajdah Sahw wajib oiroi. Qira'at solaga karigumba khara khanduna leirure. Kanagumana Qira'at solaba matungda ruku satringeida ngaihak karigumba khara khanduna rukun amagi chang leptuna leithoklabadi Sajdah Sahw wajib oi. Qira'at sonna wahi amagi artha sonkre.
Kariguma imam na namazda kirat sonna kaudun wahi amagi artha sonkhre. Adu oirabadi namaz akaibu oiri. Sajdah Sahw Tougadra Yaroi amuk handuna sonba tangai fadabane. Ahouguda amasung suragi matungda amuk hanna sura Fatiha sole. Kanaguman ahouguda sura Fatiha solaga sura amasu pare. Adugi matungda kauduna sura Fatiha amuk hanna sole. Adu oirabadi masjida Sajdah Sahw wajib oide. Ahingi nafal namazda khangna tuminna qira'at sole. Kanaguman ahingi nafal namazgi imam oiraga khangna tuminna qira'at sole. Adu oirabadi Sajdah Sahw wajib oide. Tawigumba sung asumna tawudi fatte. Aduga karigumba kauduna tuminna swan kibo oirabadi Sajdah Sahw wajib oigane. Namazda yaudaba mina hairakpadagi imamna tuminna sole. Imamna asar amasung zuhar namazda kauduna qira'at launa solubada kanagumba namazda yaudaba mina tuminna solu haina laurakpadagi imamna ngaihak leiraga tuminna swankrabadi namazadu oigani. Karigumba atopa mi adugi wafam adu lauduna khudakta tuminna swankrabadi namazadu oiroi. Namazadu handuna swanba tangai fadabani. Namazda hang hai. Jahil apangba pirisingi apangba murid miyoi kharadagi uwa fangi madadi. Namaz solingaida karigumba matamda qira'at targa amasung karigumba matamda tuminna swanba namazda su. Karisu maram laitana hang natraga hung tauraga akanba khonjelda laukhatle. Asigumba laukhatlakpa amasung hang natraga hung tauba si jannat dozakhu ningsinglakpada tauba natraga karisu maram irei leitana tauba oirabade namazadu kaigani. Sajdah Sahw na chatnaba yaroi. Asigumba jahil sing asibu akanbana thingadabane. Mahak masagi namazu manghalli amasung atopagi namazu manghannaba hotnabane. Wal asra amasung lafi khusragi ra mayek asi tadre. Kanagumba imamna launa swanba namazda sura asar sole. Mahakna sonba matamda wal asrada waqfa tauduna sole. Ataba misingna wal as haina ragi kontrog yaudana tai. Maunga sumna lafi khusrada waqfa tawi. Madada su lafi khus haina taba fangi. Asigumba mawung asida tariba mi singi wa adu lauroi. Soliba mi adugi wa laugani. Karigumba mi aduna chumna solabadi namaz oi. Sura amma son tharaglaga maraktagi atopa sura amada samkhre. Imamna sura wal as soli. Amasung ilallazina amanu wa amilu salihati fawu solaga wattini da thunglare. Haibadi falahum azrun gairum mamnun. Haina solaga aroiba fawu sole. Adu oirabadi namaz oi Sajdah Sahw wajib oide. Marakta atinba sura amat hadokre. Imamna ahan barekata ara'aytallazi sole. Amasung ani subarekatana sura kafirun sole. Marakta sura kausar inna atayna hadoklamle. Adu oirabadi namazadu makru tanjihi oi. Sajdah Sahw wajib oide. Lagliba mi singi yenglaga qira'at sangna sole. Kanagumba imamna mahaki naknaba mi jam'at yauhunaba khanduna qira'at sangna sole natraga rukuda kuina leire. Adu oirabadi masjidagi Sajdah Sahw wajib oide. Adu moinamak asumna tauba makruni amasung karigumba miyambu jam'at nang hunabagi damakta asumna taure amasung tasbih ama natraga anigi chang oirabadi makru oide. Durre Mukhtar Hasya Samid idi madudi asumna tauba si makru tahrimane. Karigumba miyambu jam'at nang hunaba khanduna asumna taurabadi makru tanjihi oi.
Qira'at Laanbagi niyam niti. Qira'at sonbada Laanba Yaorakpagi Matangda Fukahana niyam asi iri madudi Aranba aduna arthada achauba ahongba ama oikraba. Haibadi kufur amasung haram bu halal natriga halal bu haram oihanba. Artha koglabadi ayat ahungi mamangda oirabasu natraga ayat ahungi matungda oirabasu namazda akaiba oigani. Aduga aranba aduna mayeki darkar oibada khennaba lakraba khudam oina zabar zer pesta onakre natraga tasdid takhfif natraga mad amasung kasarda khennaba laknai adu oirabadi namazadu oiroi. Adam oina mag yamna ahongba haibadi ahongba duna akaiba laklabadi namaz akaiba oigani. Masigi akupa masladi achauba alim khaktana khangba ngamgani. Matawa sumna kariguma mayek amada onnakhre masigi maramna haining liba khanghanning liba adudagi yamna lapna arthada onnakhre. Adu oirabadi madu mayek amma khakta oirabasu natraga mayam amma oirabasu Masin namazda akaiba oigani natragadi oide. Matawa sumna mayek amagi mafamda atopa mayek ama swankre. Maduna arthada khonghankre aduga kariguma mayek ani aduda karisu khenadana swankre. Irai laina khenaba mawangda haidokpa ngamba adu haikidre. Adu oirabadi namaz akaiba oigani. Kariguma mayek ani aduda Khenna hanba waraba khudam oina sin amasung swat jwa amasung dwat twa amasung taada kana gumbana masi khangna onana solabadi namaz akaiba oigani. Kariguma khanghodana chindagi asumna thokre natraga asigumba khangjadaba amasung jahil oiraba haibadi mayek animakta khennariba adu khangjadaba oirabadi namaz oigani. Adubu Mahaki damakta asigumba mayek yaudaba ayatsing songadabani. Matawa sumna kanagumana mayek ama henzinna sonkre. Maduna arthada onna tainaba akaiba amagaloinana khonghankre. Adu oirabadi henzin khriba mayek adu Quran Sharif ki mafhum amada. Laktrabasu namazda akaiba oigani. Kariguma mayek aduna henzillubadi arthada yamno hongbadi nattaba tawigum sung Quran Sharif ki mafhum amada mayek adu yawi adu oirabadi namaz adu mod amata oina chummi. Kariguma mayek adu Quran ki mafhum amma fawbada laktre khudam oina. Innama numli lahum liyazdadu isman wa zamalan soankri adu oirabadi namaz adu mod amata oina fasid oiragani. Amma boiro Haijakhriba panjakhriba maong sing asida ulmaya mutakhirinna mafhum ayambada yanaba amasung laihannaba suttawi amasung namaz chumnaba yathangpi. Adubu ulmaya mutakadimina namaz hallaga swannaba hai. Namaz adugumba yamna maru oiba ibadat asida yamna chaksinba pame maramaduna namaz soliba singna masail sing asida chaksinba fai. Darkar oiba matamda ulma singda hangba thiba tawgadabani. Qira'at wahi ama watkre. Karigumba qira'at sonna kanagumana qira'at ki marakta wahi ama watkre. Karigumba watkriba asidagi arthada ahungba laktrabadi namazada chumme. Asumna kanagumbana jazau sayatim misluha haina sonkre. Haibadi sayya ama watkre. Adu karigumba arthada khonglak patarabadi ayamba ulmagi mot matung inna namaz fasid oigani. Masimak yanar wafam ni madudi arthada kaiba ohongba oirabadi mot amato oina fasid oigan. Asigumba thodok thoklabadi kanagumba alim amada hangadabani. Rekat Khudingmakta sura loina swangani. Apavadi masine rekat Khudingmakta sura loina swangani. Kariguma rekat amada sura amagi saruk khara sole. Aduga atopa rekat tana atopa sura amagi saruk khara sole. Adu oirabadi masisu jaizni yai. Tawiguma sung asumne swanbasi afabagi onna tainabani. Atin ba ayat ani khakta sole.
Kanaagumana Surah Fatihagi matungda atenba ayat ama natraga atenba ayat ani khakta sole. Adu oirabadi namaz makruh tahrimi oi. Maram aduna namaz hanba wajib ne. Chin kang thoktana qira'at sole. Mi kharana namazda sumna qira'at soli madudi masagi chin animak sillaga taminna lay aduga matmoida asum khalli amsum bahap tawi. Mawong asumna tawrabadi namaz oide. Maram aduna mayak singbu chumna chinbalda thokhanba amasung mahag masamakna masagi qira'at adu taba tangai fade. Atenba ayat ahumgi chang. Atenba ayat ahumgi chang fukahayi kiramna Haijakhriba ayat singi manaba chang tagli. Chang asimak asangba ayat amagi yanarba chang ni haina pikre. Atenba ayat ahum adudi summa nazara summa absa wa basara summa adbara wastakbar natraga surah Kausar haibadi inna aatainakal Kausar asiga manabane. Kaanaba namazgi fajrba usul amna makruh tahrimi yauna Louminnasi namazdu handuna sonba wajibne. Aduga makruh tanjihi yauna Louminnasi namaz oiragana madubu handuna sonba mustahabne. Nungsirbe chilinawsing ngasigide asifawdan khangminarasi. Nungsirbe chilinawsing na Haijakhriba Wafam Khudingmak Asibu yamna munna Pabiyu. Matangi tangkak amada ruku amasung Sajdada Laanba Matangda Kamdouni. Nungsirbe chilinawsing na video Asibu Musalman bhai bihan Khudingmak share tawbiduna masal sing Asibu khanghanbada S.A.W.gi.